ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇ ꯂꯤꯇꯁ ꯃꯨꯛꯕꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥꯍꯩ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦ ꯏꯔꯣꯝꯕ ꯑꯃ ꯌꯥꯎꯔꯦ ꯏꯔꯣꯝꯕꯁꯤꯁꯨ ꯀꯣꯠꯅꯕ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ ꯑꯩꯁꯨ ꯊꯣꯛꯄꯗꯣ ꯇꯜꯂꯕ ꯈꯣꯡꯅ ꯊꯣꯛꯄꯅꯤꯅꯀꯣ ꯋꯥꯁꯨ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯥꯅ ꯌꯥꯅꯕ ꯆꯥꯔꯁꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ Jelas. Oh. ꯃꯔꯨꯁꯤ ꯆꯥꯐꯝ ꯈꯪꯗꯦ Mogę szukać.
이거 파이널 뭐지? 그것도 그래야 어디 뭐지? 그래서 칼바지 되네요. 이 칼 능력도 도구지라면 한 놈이 협설내면 가야.
와 ꯀꯩꯝ ꯉꯥꯡꯗ꯭ꯔꯦ. ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗꯗꯤ ꯊꯔꯣꯏ ꯆꯦꯂꯦꯟꯖ ꯇꯧꯁꯦ ꯌꯥꯕ꯭ꯔꯣ ꯃꯌꯥꯝ? ꯌꯥꯇꯥꯔꯒꯗꯤ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯣ ꯊꯔꯣꯏ ꯆꯦꯂꯦꯟꯖꯇꯣ. ꯃꯔꯨꯁꯤꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯇꯧꯔꯤꯁꯦ ꯃꯔꯨ ꯃꯌꯥꯝꯁꯨ. 마. ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯦ. ꯕꯥꯏ. ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇ꯭ꯔꯦꯕ ꯉꯁꯤꯗꯤ. ꯏꯇꯣꯝꯗ ꯉꯥꯏꯔꯕꯅꯤꯅ. ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯁꯤ ꯚꯥꯏ.